Ahanbada maruiba pausing pizare. Finance Minister Nirmala Sitharaman ngasi Parliament interim budget puthokre. Amadi Imphal East, Imphal West amasung Thoubal District ngasi ayuk pung mga dagi numidang pung tara fauba curfew kumthokle. Bisnupur District yoy na numidang pung mga fauba duga Kakching District yoy na numidang pung nipan fauba kumthokle. Pau mideng tabiri basingbo sana Hemam na taram nokcheri. Hauzik mapung ibapau miyam da sandok na pizare. Finance Minister Nirmala Sitharaman ngasi Parliament interim budget puthokre. Lok Sabha election mamangi aroiba budget speech asida mahak na hai. Bharat ke Prime Minister Narendra Modi na luchingliba lengak asina ZDP lengak lon. Chaukat thaurang amade Thausinliba chap manaba meeting thamduna lakle. Maldives ta unkhatnaba leidiba asida Lakswadip ke tourism sector chaukat Mathau tab sing honagani haike bagaloinana Bharat ke senmit loan asi chauna ahong balak pangamle haike magna makata na hai handak puthokli ba budget asida Bharat ki lairaba nupi hogatakli ba naha sing amade lomi singe senmit loan na fagat na bagi matangda akhanaba meeting thamli loinana masigi damak welfare schemes kaya maso paikhatlagani haina phongdokhe May ahumdagi haurakhiba hingsa yauba irang asina maram oiraga May kungani panda Chandol pokpida thokiba laibaktiba thodok amada kuki militant singna yamna tamthina hatokpikraba Kakching district ke manung chana laiba wango ahaluptage amom yaifaba maitei apokpa ming amom imoba amasung amom ongbi bimolagi manungda imungda ngase maitei Chaingak Maitrabak ki thomi singna angamba selgi mateng pangkre ngasigi mateng pangbagi khongchada duda maitei Chaingak Maitai Baki President Yumlembam Yaifaba Nahai Laikidraba Amom Yaifaba Haukiba Mekungani Panda Kuki militant singna Maitai Taba Kul Singda Maitaba Horakle Haiba Pau Tabadagi Mamana Bakara Galoina Chandon Pokpiki Mafam Mamada Chankibadagi Kuki militant singna Faraga Mafam Adumakta Hat Kibani May Humdagi Horakiba Irangasina Maram Oiraga Laikidraba Singi Imung Manungi Awabada Sarukyaba Amasung Aikoi Puna Thengnamina gadabani haibagi wakalonda Maitei Chaingak Maitrabak na angamba mateng pangduna lakpagi saruk amoina ngasigi mateng asi pangwani hairaduna lana sida hojik changsen leba khongthang asida aikoina ninghanaba leitana honakigani haina su phongdokhe Ataba kunngakpa leiriba volunteer kudima aduga laikidraba imu kudimakta ju makatana ju mateng pangjagigani loinana hojik chathariba kanglukki Lan asida aikoi ningan naba leitana aikoi mayok naba ningan naba leitana aikoi maitei ama oina aikoi lan asi mayok nagani haba thongnaga loinana aikoi changchanjariba maitei changangna mateng pangbugi lambi asida mayamna jo angamba mateng pangbiu loinana akoi buju punging thogot loinana akoina tawjariba buji oiriba phibam Manipur gi phibam kang masengi oiba lana sida yumdong kudingmaki mi tholaktana yumdong kudingmaki volunteer tholaga anda akoi maitei bu akoi Manipur akoi gi iramdam asibu ngaktaba yade haina tholaiba kudingmak pusu akoi maitei chingaki maikei degi Hainingai leitana ikoknona ikai khumnajari Palel de Leiba Kunsuba Sector Assam Rifles na Mui Anidigi Kutsukulai Fagat Pangamkre Taudoka Singarang Palel de Leiba Assam Rifles ki check post a personal singna achat awong sing check chatharingaida angoba machugi Maruti Suzuki I-20 car ama khamduna check chathabada car asida lakpa Mui Anidigi pistol ama smoke grenade ama amade mari leinaba khutlai singa do fagat pangamkibani hairi tungda fagalaba singa do Palel police station da khutsinakre hairi
Haukiba chahi gi me ahumdagi kuki singna haurakkiba lana sina khara hena awa ana taraba imung singda Diamond TV amadi wakalon manaba miyam galonena ngasi aramba unit 3 da nongmada changdaba yadraba polam sing tengbang kre tengbang khongchada da Diamond Donors Team Diamond TV yengbiba miyoi singna sarukya ke Diamond TV gi Managing Director James Haigrizamna lana sida Diamond TV na miyoi kaya gi matengdagi leptana tengbang chatharakli makhatana su chathakigani haike ngakliba sigi makhoi gi khajik tong ju sana thangna bana tra kari gu makhare de khoi thodang lomi na se habi wakalon da Diamond TV ne changchalakpada unit 3 da amuk ai khoi ngasi de muk thunglare masigi mathang atop atop unit sing aduga village volunteer sing ladiba sing asi mafam sing de so khoi mathang mathang chachaga dori masi punamak Diamond TV yengbi ba tabi ba khoi Diamond Donors ki team masi mong ngam han bi bane aduna ngasi mafam so khoi cheng blanket aduga nomogi chang da ba ya da ba haiba tare aduga khungup su yaure aduga jacket khara ma yaure aduga alu heru kitchen item hai tare even mopa khara masu yaure hai tare so ngam jaba khara koi Diamond TV gi Diamond Donors mai ke khudol jabani loiselak pada lepa mayam puno manasu lekai di hona biri khai ri ngam jaba thak ta tawri akhoi na su sumaina sangse liba sumaina domadong gi ngam jaba khajik to ore ba su hai tare domadong gi chak sakhom maftan khai dok piriga akhoi gi irei pak se gi damak ta hai tare khoi mang da song tok tun hona ri ba sing se gi damak akhoi na thokpam thui maduna tabata rabadi akhoi una yengna akhoi gi sumang makta da mine akhoi gi ngaksam kak ki batabani aduna akhoi gi irei pak iram da sigi da mak akhoi mayam so hona biri khare hen hona bisi aduga tonga thomna dong gi lekai de leriba sing akhoi gi village volunteer leriba sing aduga tonga thomna sing unit leriba sing da su tengbang biri khare hen su tengbang biyo haiba Diamond TV gi mai kai gi thamjari khurumjari Handak pangthokiba humfutra mangarak suba Republic Day thoramda March Past Contingent ge band category da first position lawrakraba Government Service ama oiriba Female Manipur Home Guard band masa na achangba sent from puthoktuna laibaki damak honakibani asigumba laibaki damak masagi leizaba puthoktuna honariba Home Guard asibu chaigi military award yenthokpada yauhandaba haibase laibak thibani haina Manipur Home Guard Employees Welfare Association ge President Y Mangina Fongdokre Wafamasi Home Guard personnel singi tolop hengat kibage mangarak suba enhanced pay duty allowance observation day thoram gamari lene na fongdo kibani luang sangbam da leiba Manipur Home Guard Employees Welfare Association ge office ta pangthokpa thoram adu ge saruk amoina humfudra mangarak suba Republic Day thoram da March Past Contingent ge band category da first position lawrakraba Female Manipur Home Guard band busutarang no okay March Past adada sarukya kiba Home Guard ki personal sing adubu sel gi mana piduna makhoi bu pukting thaugat ke thoramada da Home Guard Association asige President Y Mangi Vice President S Prabhavati Devi amadi P Chandrakumar na thoram mapu ina sarukya ke thoramadu gi matang da wangang laduna Y Mangi na makata na hai Lamdam asige lenga ki oiba thabak thoram amadi hojik chathariba irang asida Home Guard personnel singna achoba thodang kaya logduna lakli asigumba leiba ki thabak thogai kaya da sarukya duna lakliba Home Guard asige oiba Commandant General ama thambidaba asita sengna laibak thibani masigi mathakta chahi gi military award yenthokpada Home Guard yauhandaba pendaba fongdokladuna Home Guard ki oiba Commandant General thamnaba Chief Minister gi mafamda aiba cherol amasu ngasi pisin khre haiba wafam fongdokke ngani kun gi February gi tarik ama asibo koina observation tawdana lakba enhanced day haidina chahi akoi tolop henka pagi chahi ena chahi khudingi February gi ama si observe tawdana lakbani ngasi na mangarak subani handaki 2024 layok padana sigi marak sida amuk handak ta thokiba ganatantra divas palonda 100 suba divas palonda mass parts की contingent चपदा Home Guard की वही सु नुपी की contingent अमा नुपा की contingent अमा अनि चली लाइबक फबा हाई गदरा लाइबक थीबा हाई गदरा नुपी की contingent मणिपुर की वैबा आहान मना फंगबंग में नुपा की दिंग मौतर सिगुम्बा यामना मसिंग थाबीद्रबा Home Guard personnel सिंगना मियाम जो उत्पा activities अदुदा मना लौरुपंगंबा अथोइबा मना लौरुपंगंबा अदुबुसु कोइन इकाई कुमनजबा उत्पा मकोइदा तविमन खंगबा मकोइगी उत्पा गलोइना मकोइदा खितंग कोइना पुनिंग थौगतपगी वाफम खरदंग थमजनिंगदना पुनसिनजबा फंक्शननी
India da hokiba pung kunmari sida nauna COVID-19 ge positive case chamaga kuntraga humdoi lakhibaga loinena India da punba active case masing lising amaga chohumga marifoma panda hantarakre. Active case ki masing asi maruoina Kerala, Karnataka, Tamil Nadu, Maharashtra, Goa, Puducherry, Gujarat, Telangana, Punjab amadi Delhi da kahene hengalakibani haina Health Ministry ge data da utli. Goa, Kerala amadi Maharashtra da COVID-19 ge JN1 ge sub-variant case chamangaga kuntraga taruksu thengna kibalai krabani. India da active case masing kahene hengalakpa asida lengak na Jackson Taurang Lokhat poina India ge stats singdige COVID positive test swabs tharak na ba kangan kibalai krabani. Pau ki maraktan natin break amalo minasi. Hello kids. Hello kids, hello kids, hello kids, hello kids, hello kids, hello kids. Very nice, beautiful, colorful, colorful, rosy, rosy, cozy, cozy, wonderful, wonderful. Hello kids, hello kids, hello kids, hello kids, hello kids. Hello kids, hello kids, hello kids. Shark India, build your future with us. Admission opened. Book your seat for February 2024 winter intake. Study MBBS in Kazakhstan. Why study in Kazakhstan? Safe country. Affordable fees with best quality education. Hostel and maize with Indian food. Recognized by NMC or MCI, World Health Organization and European Union. More than 5,000 Indian students studied. Need pass and uncleared NEET students can apply, condition apply. Assure admissions in top medical university of Kazakhstan. Contact 8368133941 9862269004. Thangweban Karabam Laikai near NYK Club, Imphal West, Manipur, India. The pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. Presto Personalized Wonders, Imphal da nauna hangdokjare, Haidibasida, personalized gifts, corporate gifts, awards and mementos, home decor, office rubber stamp na chingba, potlamsing, mafamasida pangbigani, ngasi maglangsing birau, Tilak Ras Enterprises, Presto, Tangal Bazar near Kasturitong, Imphal. Contact number 0385-244-9025 natraga 98621-00456. Break ki matungda mayambu taram nokchari makhataba pauseng amuk pizare. Mamang tha January ki tang kungani pandagi na kuntra fawba Tamil Nadu ki PSG Medical College Stadium Coimbatore da pangthokiba taruk suba Khelo India Youth Camp singlisingani ga kunga humdoi ki thang tagi funaba ama masana da chahi taranipan makhagi KG humfugi category da gold medal lawrakraba nambol kendra ge manung chana leiba confirm awang lekai degi kanguzam ibocha amade kanguzam ongbi nungsi devi gi machanupa kanguzam sananbo confirm welfare youth club amade lekai gi miyam na mahaki pokna fam lamdam confirm da harau taram na okre sananna ngasi ayuk anganbada Imphal International Airport ta hek thunglabaga Bisnupur District Huyen Langlon Thangta Association ge President Thiam Santi Kumar na luchingba thomi sing amade mahaki imung manung ge miyoi sing na lei pareng huktuna harau taram na okay
ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯌꯧꯔꯛꯄꯗ ꯀ꯭ꯂꯕꯀꯤ ꯊꯧꯃꯤꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯂꯩ ꯄꯔꯦꯡ ꯁꯤꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯁꯥꯅꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯊꯥꯡꯇꯥꯒꯤ ꯐꯨꯅꯕ ꯑꯃ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯔꯥꯖꯁꯊꯥꯟ ꯃꯆꯥ ꯑꯃ ꯃꯍꯥꯛꯀ ꯐꯨꯅꯕꯗ ꯔꯥꯖꯁꯊꯥꯟ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯃꯁꯥꯟꯅꯁꯦ ꯊꯥꯡ ꯆꯩꯕꯤ ꯐꯨꯅꯕ ꯑꯃ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯗꯨꯅꯤ ꯑꯩꯅ ꯁꯥꯟꯅꯖꯔꯤꯕ ꯃꯐꯝꯁꯤꯅ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯀꯣꯟꯕꯦꯇꯣꯔ ꯃꯐꯝꯅ PHG ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯥꯟꯅꯖꯕꯅꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯃꯇꯝꯁꯦ ꯇꯥꯡ ꯖꯅꯋꯥꯔꯤ ꯗꯦꯠ 28ꯇꯒꯤꯅ 30 ꯐꯥꯎ ꯁꯥꯟꯅꯖꯕꯅꯤ ꯑꯩꯅ ꯐꯨꯅꯕꯗ ꯑꯩꯅ ꯒꯣꯜ ꯂꯧꯔꯛꯄꯁꯦ ꯔꯥꯖꯁꯊꯥꯟ ꯃꯆꯥꯒ ꯐꯨꯅꯕꯅꯤ ꯃꯍꯥꯛꯅ ꯄꯣꯏꯟ 13 ꯑꯗꯨꯒ ꯑꯩꯅ ꯄꯣꯏꯟ 35 ꯂꯧꯗꯨꯅ ꯑꯩꯅ ꯒꯣꯜ ꯂꯧꯖꯔꯛꯄꯅꯤ ꯃꯃꯥꯡꯗ ꯁ꯭ꯇꯦꯠꯀꯨꯝꯕ ꯑꯗꯨ ꯅꯦꯁꯅꯦꯜꯒꯨꯝꯕ ꯈꯔ ꯆꯠꯂꯦ ꯑꯗꯨꯗ ꯁꯤꯜꯚꯔ ꯑꯃ ꯑꯗꯨꯃꯥꯏꯅ ꯈꯛ ꯐꯪꯕꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯑꯦꯇꯦꯝꯁꯨ ꯑꯣꯏ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯟꯗꯛ ꯒꯣꯜ ꯂꯧꯕ ꯉꯝꯖꯕꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯥꯟꯅꯅ ꯉꯁꯤ ꯒꯣꯜ ꯂꯧꯔꯛꯄ ꯉꯝꯕꯁꯤ ꯏꯁꯥꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯒꯣꯜ ꯂꯧꯕ ꯉꯝꯕꯁꯦ ꯏꯁꯥꯗ ꯐꯥꯎꯕ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯁꯨꯃꯥꯏꯅ ꯂꯧꯕ ꯉꯝꯗꯕ ꯍꯥꯏꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎꯕꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯋꯦ ꯑꯗꯨ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯖꯔꯅꯤ ꯆꯠꯄꯗ ꯋꯥꯕ ꯁꯥꯟꯅꯐꯝꯗ ꯋꯥꯕ ꯑꯩꯅ ꯍꯣꯠꯅꯈꯤꯕ ꯋꯥꯕ ꯈꯨꯗꯤꯡꯃꯛꯇꯣ ꯄꯨꯂꯞ ꯀꯥꯎꯔꯒ ꯑꯗꯨ ꯂꯣꯏ ꯀꯥꯎꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ Exam maya naksinlaklaba matam asida mahiroi awaba ubidana Model Higher Secondary School Tera Khumnamge Principal P Nipendrobu transfer taunabagi order thoklakpabu yaningdaba phongdoktuna school asige mahiroi singna school gate mamangda khongjang changsin khrei mahiroi singna changsin kiba khongjang aduda matam chadana principal transfer tawba yaningde principal transfer tawbagi order yaningde haina thaba placard kaya su sizinake khongjang adugi matangda wangangladuna school asige mahiroi H Lenin Fongdorpada, Hosik Mahiri Singh exam maya Naxil Lakpada Natana Chahi Hauramdai school si Aduki Matik Tabakchin Matamni, Asugumba Matamasida Mahiri Singh Apamba Kangbidana, school sigi principal bu transfer Togani Haibasi Mahiri Singh Yaning Day, Asugumba Lengaki Matang Chadaba order asi Atuba Matamda Handokadabani, Karigumba Handoktaba Toklabadi, Makal Makakiagi Kongjang Silagani Haina Sufongdorakli. Nasi Lakpiri Press now Prestige now in Honda Hygiene University Model Higher Secondary School Union Makadi Appoint Hygiene University. Sakoi Model Higher Secondary School Union Taubu Leviva Oza Nependro Principal in Leviva Zane Pedro transfer tag and Hana say totally was the report of education department make the higher study government make it Congo study Aduga government given a labor say any part of retirement at was say any part of employee amatada transfer to Wogis the one late see the zoos area government give Matam Sadana Matam transfer gate Tong Tokin Wogis could make do in Canada Sani Pendroji House say Yamapo part of retirement at the retirement at the Matam say Yamapo part of Matam Sida school year in a set of chasing like the exam select later Matam Sida government transfer gi on hasn't been there. Sarzuzi can do it Masad Awaba Hapa Zamanariva. Akoina government you the Madi education department from the promotion with this transfer live city book to winner government from the high city. The Karigumba report of Tolabadi Akoina Sangala Kongchang Lepalatan Zangala. Thasiki Kunga Tarukta MYLKYKL Gilanmi Tinungai Mamang Lekai Ward number 9 dagi Captain Samjit Sabam Samango Maite Atopaming Dhana Chahini Fumapan Apopale Hidraba Samjit Sabam Babu Hal Maitena Laibaktiba Thodok Amada Manung Matam Chadana Lekidabada KCP Amasung KYKL ki Apulup Alliance for Socialist Unity Kanglai Park na Yawalgi Ikai Kumnabo Utlakli Alliance for Socialist Unity Kanglai Park ki Publicity Committee Convener na Thadorokpa Chiralamana Lekidraba Captain Dhana Ahalamanamade Marumapangbu Ikai Kumnana Chatpa Nolukpa Chikon Naukonba Taxi Khasi Naiba Aigi Migi Kaidaba Maribak Ningba Achongba Yawalanmi Amane Mahakna Nifum Doisuba KCP ki Mapok Common English Singania Kungahum Doida Atoiba Mitunglen Oina Sarukyaduna Hosik Iram Damasida in Katakliba Nupa Macha Madi Nupi Macha Sing Matam Sigi Fatraba Dakaya Drug Kaya Sizinaduna Masana Masabu Manghanjari Amade Makoyesi Drug Lalonbe Singilang the Turaba victim Singni
ngasidi drug lalonba kaya senjaw paikhatlakle vote leptuna leibak ngakpada yausilakle drug lalonba singna lengakta yausilakpadagidi leibak ase kangkhong chaire leibak miyamgi punsi khangen fam yaure anauba afaba khunayama oinaba drug ki mayokta aikhoi punna lantheng naminarasi haiba mamal yamlaba wafam sing fongdoklamki hairaduna mamal yamlaba wahai singasina lamjing oiraga mahakna hinglingai punsida pangthokpa ngamkidraba yawalgi thabak thauram kayabu leihoriba singna mapung fana pangthokani hairaduna mahakna manung matam chadana leikidaba haibasi KYKL ki tanatana asukki amadi iraibak iramdam sigi menkhatpa ngamlaroidaba achoba ahoba ama oihoragani Laikidraba Pathau Captain Dhanagi Mafamda KCP amasung KYKL gi Apulup Alliance for Socialist Unity Kanglaipak na yawal gi ikai khumnabaga loinana Laikidraba ki imong manung gi awabada su saruk yarakli. Imphal East, Imphal West amasung Thoubal District ngasi ayuk pung mga dagi numidang pung tara fawba curfew komthok Kakching District ko na namidang pung nipan fawba duga Bisnupur District ko na namidang pung mga fawba curfew komthokli. Curfew komthokli ngay manung da kay telamadi dukan sing thong hang na ke lambidami adumagtra na ke nong madatrang da ba yadraba polam sing curfew komthokli ngay manung da miyam na laysin na ke. ELITETV News Channel asigi waina miyam na email gi khutang da ipaw thabirak pa matamda email address info@elitetv.in da thabirak na bakangan jari masida santana ELITETV da ipaw phone na bagi oina phone number 9402890982 da ipaw phone birak na bakangan jari miyam na so ELITETV gi YouTube channel, Facebook page, Instagram amadi X da so follow to bina bakangan jari Loiselapada maroiba paw singong pizare Finance Minister Nirmala Sitharaman ngasi Parliament interim budget puthokre. Amadi Imphal East, Imphal West amasung Thoubal District ngasi ayuk pung mga dagi numidang pung tara fawba curfew komthokli. Bisnupur District na numidang pung mga fawba duga Kakching District na numidang pung nipan fawba komthokli. Hojik fawba gyoy na ELITETV na sandok choba Manipuri pong anigi pao matang solution jare numidang warang pong mga damok ahenba pao galoy na fang biragani. Hojik fawba gyoy na miding tabi diba pong namakpo amukahana kurum jare.